Russia khudum sankraba Severodonetsk city yamna aruba phibamda leire. Sayol anigi mamangda Russia khudum sankhiba Luhansk province ke Severodonetsk city da ising phangdaba mai phangdaba Seawest system yaraktaba masung yamna saba marakta building manungda si baksang kaya pumtharaktuna aruba phibam ama oide haina Ukrainian regional official amana phongdokre. Donbass ki manung chanba Luhansk province se Russia na mapungphana control tawre haina claim tawrabasu Governor Serhiy Haidaina province asigi apikpa saruk amade Ukraine gi Lanmi singna control tawre maram aduna Russian force na artillery kapsin ba masung makhoi gi mayek sengna paisin na bohonari haina phongdokhe Russia na masagi araiba khulai makai puthoktu na landarabasu Luhansk asi makhoi na mapungphana lauksin badina tri haina Haidaina haikhe ngamkhai gi area da leiba khungang kaya da yamna kanna lan thokle Russian forces na kumang chausinaba teng amasung artillery sizinare building khudingmak lanban oina lauba maramna makhoina akhakpa leitana thugai re misam lehauri haiduna makhoina tokpa leite haina governor na haikhe laupham khangdana mang taklaba Severodonetsk city asida miyoi bagi khamthengna awaba tabagi phibam oigadawre Russian forces na maruoiba infrastructure pumnamak thugai khre amasung makhoina karimata semjin basu ngamdri haina governor na haikhe Ukraine Lanmi Nouna recruit Touraga UK da military training piba Houkhre Russia na Ukraine gi nongpok thangbada changsin na bahona re Ukraine na Nouna Lanmi lising tara recruit Touraga ahan ba batch oina UK da military training piba Houkhre haina official report amagi matungin na phongdokle anoba British na lusingba program asida UK gi service personnel lising amaga yangkhai na Ukrainian volunteer singda training piba hore haire Britain gi bases soldiers da base oiraga training piba hogadaba nei masida khusu khulai ningthijana sisinaba battlefield gi first aid field craft patrol tactics amade arm conflict ki losing gi matangda ningthina khangan gani haire Russia na ing 2014 gi matamda Crimea amadi nongpok thangba Ukraine da landa sinkraba matung tarakpada UK na operation orbital chathakiba haukiba sige matung tarakpa oina khongthang asi paikhatkiba nei ing 2015 dagi 2022 phawbugi matamda Ukrainian lising kungani thoi rom henna military training pi khre anoba training program ase UK na Ukraine gi armed force pu support tawbugi mathangi phase ne Russian aggression ge mayokta thengnana bahai ri bathawong asi satharakibani haire British army ge world class expertise sisinaduna Ukraine bu masigi force ki mapangal kangkhathanana ba amade resistance hengathanana ba honaga daure makhoina leibak asigi sovereignty bu ngak senduna masagi tunggi oiba maraibag adu lepsanaba adhikar lehengani haire Russian President Vladimir Putin na mahaki Western ge naivar oiriba Ukraine da February 13 da landakhraba matung tarakpada Ukraine na akan ba thingba piduna lanthengna duna lakliba nei Britain laibak asi Ukraine gi oina su khwaidagi akan ba ally oiriba nei hauzik phawbagi oina Britain na Ukraine da dollar billion 2.8 ki senpham oigadaba military mateng pi khre masida NLA WNT teng lising manga amade M270 multiple launch rocket system sing yauri haire marak asida Russia gi maikei dagide British na supply tauba anti-ship missile system ani thugai khre Russia gi defense ministry na hidam asigi matangda phongdokhibada British na supply tawrakiba Harpoon anti-ship missile system ani Ukraine gi Odessa region thugai duna mangan khre haide US na design tauba missile system ase Ukraine da supply tawrakiba maruoiba khusu khulai gi manungda ma oiribani haide Russia na makhoi gi reserve force adu Ukraine da offensive operation chathanabagi damakta punsinduna thamkhre haina British military intelligence ki warol matungina phongdokle anoba Russian infantry unit asigi proportion asi yamna chawba ama oi makhoina MT LB armor vehicle sing deploy tawduna maruoiba transport oina sizinnagadawri haire Ukraine na makhoi gi airspace control tawbagi chang asi wangna dumak leiri haire aroibada tabiriba pumnamakpu thagachari